Akasvani Imphal Ngangom Kiran Pau Pajari Ahanbada Maruwa Pau Zati ki mapa Mahatma Gandhi ki mapok namit Gandhi Jayanti ki thoram ngasi laiba ki mapum pumnamakta paksana pangthok nari Mukhyamantri Nongthom Biren Hairi Manipur ki wathok Myanmar amasung Bangladesh ta base tawba kuki militant singna Manipur da laiba militant kharaga pullaga Bharat ki mayokta lal chatharak pani habasi yamna mayak senglei amasung numit humni chathagadaba North East Water Talk 2.0 ngarang deki Assam ki Majuli ithatta haukhre Zati ki mapa Mahatma Gandhi ki mapok namit Gandhi Jayanti ki thoram ngasi laiba ki mapam pumnamakta paksana pangthok nari namit ase jati ki lu henba namit haina su palan tawnari Mahatma Gandhi ki sam yankhai mari shubu mapok kumon ga mari lenana lusingba kayana yaifa paujal pirakli maha ki paujal da Rashtrapati Draupadi Murmu na hai Mahatma Gandhi ki achumba masung ahingsa gi wakhallon na malem da anawu mangal ama piramki Mahakna lu hen balebak am ohinanaba nupi sing sakti pinanaba maromdom lepsaba ngamnanaba lawmi sing hak fanghananaba masung sokna samnaba yadaba gi chanabi mutatnaba thawak kaya su paikatlamki Rajapal Anusya Wikena mahaki paujal hai Mahatma Gandhi ki santi masung punna hingminaba gi paujal adu ngasi gi Manipur gi oiriba phiba masida yamnamak tangai fadaba oirakli Raja sibu taru tanan balamdam ama ohinduna laibak pumba lu nana thamnana bagi numit palanasi artha tholasi hainasu Rajapal mahaki paujal da hairi mahaki paujal da Mukhyamantri Nongthom Biren hai Mahatma Gandhi asi ahingsa nungsi chanana punna hingminaba mipum khudimak chap manaba amana amabu ikai khumnaba masung dharma da misang mikai naida bagi dut amani ngasigi malema sida mahaki ahingsa gi wakalona du hena susinnarakli hairi Mukhyamantri Nongthom Biren hairi Manipur da thokliba wathok ase kanglup ki irang amasung santi raksa gi wafam natte Myanmar amasung Bangladesh da base tawba koki militant singna Manipur da leba militant kharaga pullaga Bharat ki mayokta lan chatharak pani habasi yamna mayak senglei Imphal ngarang pangmising unaba mada Mukhyamantri na hai wathok ase kanglup ki irang dharma da yumpham oiba irang natraga achawu phurp amasung apiku phuruk ki marak thokpa irang oina malem gi miyam da uhalamadu aran mani haiba hojik ti khangnarakle Masi NIN wathok asiga mari lenana phagat kiba singi statement da mayak sengna pallab wafamni Masiga manaba wafam sing Grihamantri Amit Shah masung Mapan Thorum Mantri Dr. S. Jaishankar na sangsat ki mifam da phawo phongdokrabani Mukhyamantri na hai mahiroi ani linthoi ngambi amasung Hemanjit mihat kamari lenana CBI na chenaba mioi mari fare tamthiba hingsa ki thawdok asida chener bi me sing mathakta aingge ba kan serak pina ba hanabada rajya sarkar ki maikeri gi pangba yo mateng sing pangani Mukhyamantri na hai Manipur ki praja punamak state the level the outside the level se appreciate the way ekhoi mayam gi apunba voice na ngasidi Bharat sarkar na huji Manipur da thoiba thongnari ba wathoksi ethnic nate aduga state manungi oiba law and order ka report nate see purely waging war against the Indian Union by the Myanmaris and the Bangladeshi based Kuki militant with collaboration in some militant operating in Manipur and clear oiba sidagi na clear warning ai letre projecti Bharat sarkar sna highway issue si te over tore have to clear kana oina ulle Mahiroi ani tamthina hat kiba masung mari lenaba khongjang da mahiroi sing da security force na 30 tawin tawkiba bu yaning da phongdok tuna ngarang mapam kaya da pak sana wakan mi pam pangtok na ki kongpan nupi samaj amadi Eastern Youth Constructive Association na sinduna ngarang wakat mi pampang tokki sangai pro apun menupi lupna sangai pro naharol club ka khusam naduna wakat mi pampang tokki langthaban kendra apun momira paibi coordinating committee amadi maibam laikai mayai community hall achobuki akoi bada leiba maira paibi singnasu mihat asibu yaning do phongdoktuna ngarang wakat mi pam chathaki Imphal West, Imphal East amasung Bishnupur Jilla da ngase yuk pung manga dagi nungtil pung manga pawa curfew komtokli Kakching Jilla amasung Thawal Jilla da ngase yuk pung manga dagi numidawaram pung taruk pawa curfew komtokli Raja sida mobile internet data service makha tana numit mangani amaga tingkre Raja ge Home Commissioner thokpa chero lamada hai haujuk ori Manipur ki phiwa masida khunai gi mayuk leba miyo singna social media da irang thokngai oiba photo video amadi message na singbu thagalak pathingna ba khongthang asi laukalak pani
Self Help Club Laifakpam na sinduna irabut dega mari lenana ngarang lamtu sengbagi thorma mo pangtokre nupi amasung mahiro cha maromna lamtu sengbagi thorma du saruk yaki Poirai leimarol maira paibi apunma Manipur gi President Imam Memcho bingarang namidang waram Imphal gi Chijo Hospital da laikidre masag sahi marpu mari shukre mahakna laikidabada Mukhyamantri yauna lusingba kayana awawa phongdorakli Mukhyamantri nama ki awawa phongdokpagi warol amada hai Imam Memcho bina laikidabasi aikoi pumnamaki oina chawa mangjaba amani Imam Memcho bina Manipuri khunai gi mari leinaba thorum kaya di sang thongna saruk yaram ki madugi manungda Manipur da mayai ka chinjak thingnanaba ihau Jun taran mi pan gi ngamkhai kananaba ihau apas pagi mayok to sangsin ki bi ihau masung hojak thole Manipur gi wathok asigi matang da lorom thodang sing pan ba yai Manipuri Students Federation MSF nasu Imam Memcho bina laikidaba da thamoi shongna wa phongdorakli tabiri pawasi Akasbani Imphal lagini Nomit humni chathagadaba Northeast Water Talk 2.0 ngarangdagi Assam gi majuli ithatta haukre aikhogi pawmi khetrmim Chitradhani na hai mifam asita Manipur gi mihut taramari yauna awang nopok raja singdagi lakpa mihut singna saruk yari mifam manungdai sing mari lainaba wafum kya gi matang da khana nagani mifam asig maru ayo pandam di miam the water body singak senduna thambagi wakalon hengat hanram sung ising mari lainaba miawi punsi amadi lan thum singmang takpagi thodok singdagi ngakthung anaba khana nabani ngasi phonga pawse singe maroi pawsing gidam haujik Wasikhom Chitradhani leire Chitradhani Thagachari Kiran Mahiroi ani hatpaga mari lenaba paw ama sana lebak pawcheda Mahiroi ani hat khibaga mari leinana kuki nupi ani yauna meyoi mari CVI na fare haiba headline tawri paw asi maktada Mahiroi hatpada chenaba KNF Jogam KSO gi thomi sing chenare haina sub headline amasu piri Makhan khulda kukila hoba singi attack ta kunja sing mi paiba poknare haiba Naga Forum gi wafam poknafam da ani shuba headline tawri Delhi the youth of Manipur amadi Rajya sigi MLA singa wari sanakhiba aduga mari leinaba paw ama People's Chronicle da ahan headline da fongle paw asigi headline na Chief Minister resign tawgadabani haiba youth of Manipur gi dabi Mantri Susindro na yakidre haiba sini Rajya sigi longmi singi tengbang mari leinaba paw ama Sangai Express Manipuri gi ahan balamai da fongli Paw asibu pauchi asina Agriculture Department na lupa crore 39.10 ki crop compensation package lauthokre haina headline tawri Huyelan pawda CVI na case paiba numit nifuni surakpada chenaba nupa ani nupi ani fare haina banner headline tawraga faraba mioi sing aduda khwaidagi kanba chairak phanganaba honagani haiba Mukhyamantri na phongdokiba wafam sub headline tawri Ngarang malem gi tongan mafam da International Day of Older Person thauram palan tawnaki Palan asiga mari leinana Ichel Express pauche gi anchor column da International Day of Oldest Person pangthokre haiba color headline da mirai biraba ahal sing na logi mateng loduna macha masu singbu warak payai haina Social Welfare Director Ngangom utam na phongdoki ba wafam phongli Iraibak pauche gi mapan gi pau singilamai da yumlol nariba Assam Rajya gi district mari dagi apaspa lauthokki bagi pau ama phongba thengnare Aduga Naharol gi thaudang pauche da ngarang CVI na mara laijadaba Mahiroi ani gi mihat ka mari leinana kuki militant ni haina chingnaba mioi mari fakhi bagi mayokta Churachandpur da pung 12 gi shutdown lauthokre haibagi pau ama phongli Imphal Free Press ta Kokomi gi spokesperson Khuraizam athobana United Nations Human Rights Council da wangang ki bagi pau ani shuba headline tawri Manipur dagi NIA na fakhiba Saimilun Gangte numit nini gi NIA custody remand laukre haiba headline da Sangai Express English edition gi ahan balamai da paw masu phongli Ganfew mail da Mitei Mahiroi ani hatpada chenaba taruk CVI na fare fakhiba dugi mayokta Indigenous Tribal Leaders Forum na matam kaktaba shutdown lauthokre amadi pung nifu nipan gi manung da thadorakadabani haina phongli Tamenglong Times ta Mahiroi ani hatpada chenaba mioi sing fabagi damak Mukhyamantri Nongthamam Biren na CVI bu thagapa phongdokre haina phongli Hills Hornbill Express ta UNC na Armed Forces Special Powers Act lotho haina demand tawri Manipur gi wathok asi mapan gi militant sing na Bharat ki mayok ta chatharak pallani haiba Mukhyamantri gi wafam amasung mathong maram khangdan nongmai kap ki bagi thawong adubu makhan kangla tongbi naga forum na yaning da phongdok ki bagi paw sing na maroiba pawoina phongli Kiran Thagachari Chitradhani aroi badamaru yo paw amohanna Zati ki mapa Mahatma Gandhi ki mapok namit Gandhi Jayanti ki thoram ngasi laiba ki mapam pumnamakta pak sanna pangthoknari
मुख्यमंत्री नोंगथोम बिरेन हाइरी मणिपुर की वाथोक म्यांमार अमसुंग बांग्लादेश द बेस तोबा कुकी मिलिटेंट सिंगना मणिपुर द लेबा मिलिटेंट खरगा पुल्लगा भारत की मायोक लान चथरक पने हबसी यामना मयक सेंगले अमसुंग नुमित हमनि चथगदबा नॉर्थ ईस्ट वाटर टॉक 2.0 ngarang dagi asam ngi majuli itata haukrei paulo jere